DM Manipur University na sinduna handakta Reviving Loktak, a discourse on conservation and sustainable management of Loktak Lake haibasida nomagi oiba khananainaba mifam ama University asimaktada pangthokre. Loktak Patna lamdam asigi semilon amasung akoibagi phibamda lauriba thodang Pat asida kusemgi amasung mahoksagi oiba phumdi hengalakpa amasung masina piriba chaitheng wetland amasung phumdi kamdona punna manage tawgadage amadi masigi damakta lamdam asigi akhang aising thoksil sembasingna Loktak amasung masigi akoibida leiriba miyamga kamdona thabak tawminagadage haibasida akhang aisingna magi oiba miyengdagi uba saktam kaya khananainaba aduda phongdoknaki. Pat asi laibagi maru oiba amasung masi kannabo honabada aikoi pumana lawminabe aba thodang aikoi punna khangminaba mathau tai haiba pandam asida DM University na achowa thodang ama lawnaba honarapa asimak pungning thoganingai oi. Loktak Pat haibasi thoidokna nona masak takningai oidre leibak manungi bu oiro mapan leibak taki bu oiro Manipur lakpa mioina Loktak Pat yenglamdana hankiba yaurumgani thajade. Manipur haiba mingsi hek panbada sana khotnaba jagoi isai amadi Loktak Pat ningsinganu yaroi. Apik pat kunlom aduga thanga ithing karangna singba chingdum tara marirom leiriba pat asigi manung amadi akoibada khul amadi sahar humbudrarom leiri. Ithai bara sadringaida pat asida amadi akoibada leiriba mioi lak amaromna pat asigi matengna hinglammi. Adubu baras asi sakraba matungda pat asigi saktamda chawna ohongba laki. Masigi mathakta pat asigi manung amasung akoibida mising hengalakpana pat asigi saktam nomagi soksilakli. Haujikti pat asigi ising thakpa yaba ising oidre pat asida nga pambi amadi atei thawai panbasing masing hantarakle. Pat asida tilariba iram nala kong amadi turel singna pusilakpa amorpa kayana laihaw mangsilakle amadi nomagi tenjilakle. Wetland of International Importance ni haiduna Englising machamapan marpudrada Ramsar Convention na sak khangbiba State Laingana Manipur Loktak Lake Protection Act lising ani taruk semba Loktak Development Authority linkatpa amadi atei thaurang kya paikhattunasu pat asigi saktamdi asum soksilakli. Loktak Pat kanbada thenariba maru oiba maram ani khak haiba tarabadi pat asi mosilakpa thingba amasung pat asigi mapal tangduna hingliba miyamgi tungkoiba lengdaba thoksil ama sembani. Loktak Pat kannabani haiduna phumdi sengdokpa amadi atei thaurang kaya paikhatlakpada hak thengnana pat asigi mapal tangduna hingliba mioi lising kayada piriba chethengsu udaba yaroi. Pat asi mosilakpa thingbada pat asiga hak thengnana hingminariba mioising amasung leibak miyam punna bhap taminaba changi. Haujik pat asida phanglamba nga pambi amasung atei potoksing hantarakle. Nakal amaromdana nga phanaba phum masing hena semgalakli nga phabada atei anoba kuchu khulai amadi pambai kya sijanai. Masina sangai yauna pat asida saktariba sa uchek amadi atei thawai panba kayagi punsida akaiba thohalli. Aduga pat asida itinpham oiriba turel ithei lokhong amadi iram nala singda miyamna amot akai maruina plastic ki polam sing leptana hundhabana pat asi thengat hanbada natana ka hena mosil hali. Aduna pat asi kanbada pat asi mosin handaba haibasi achoba maram ama oiri. Loktak mosin handanabani haiduna Loktak Development Authority na police ki matenga loinana Englising ani tara mathugi November tara manidagi Englising ani tara humdugi Mars phawada thengkhang naina phumdi amadi phumsang chanipangi mathakta namduna sidokpa amadi mai thadopana chingba tawkre. Thawong asina pat asibu seasonariba ningsingba thoktraba matamdagi pat asi makoigini mamani makoigi thawaini khanjaduna lakliba singbo lam khopsinba natraga loksinba oina uhalle. Aduna leingangna ecotourism project at Loktak Lake 2020 Loktak Inland Waterways Improvement Project 2019 amadi Switzerland based over Wetland International gi Loktak Manipur an integrated plan for wise use 2020 to 2025 haibana chingba thaurangsing paikhatnaba honabada yaningdaba phongdoklibani. Masigi maruiba maramdi pat asina hakthenana hingbagi lambel piriba mioi kayagi kunda laitanaba tungkoiba thoksil laingangna semba ngamdaba amadi miyam bhap tahanba ngamdabadagini.
Mising hengalakpana pat asida tangduna hingba migi misingsu hengalakani. Mising hengalakpana pat asi hena mosilaktuna nga pambi amadi atay thawai panba singi masingsu hantarakani. Masina haktenana pat asida tangduna hinglamba misingi sentok lambi mangkigani. Pibam asidagi phagatnaba hona haudrabadi pat asisu atay pat singumna mangkiba yabagi akiba lay. Wetlands International South Asia gi thausil makada lisingani mapanda short term action plan semduna phumdi pat ki ising pat asida phangliba nga pambi amadi atay thawai panba sing pat asida tangjafam loduna hingliba mi singi punsi mahing phagat hanba yauna atay pandam kaya phangnaba lupa koti chahum humudra henbagi sempham amasu planning commission na ayaba piduna thabak tawba haukre. Adubu pat asigi phibam phagat hanbadi ngamdri. Aduna haujik yamna mathau taribasi pat ki saktamju kanbada miyamgi senthok lambelsu mangdaba thoksil ama punna seminaba aduni.